ꯑꯩꯒꯤ ꯃꯤꯡ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏ ꯃꯤꯇꯩ ꯂꯩꯐꯝꯅ ꯂꯧꯁꯥꯎꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯖꯕꯅꯤ ꯅꯪꯒꯤ ꯉꯁꯤ ꯄꯤꯔꯤꯁꯤꯗ ꯀꯌꯥꯔꯛ ꯁꯨꯕ ꯑꯩ ꯑꯣꯏꯗꯣꯏꯅꯣ? ꯉꯁꯤ ꯄꯤꯔꯤꯁꯤꯒ 3ꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯕ ꯇꯔꯨꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ. ꯍꯥꯟꯅ ꯀꯌꯥꯗ ꯄꯤꯈ꯭ꯔꯒꯦ? ꯍꯥꯟꯅ ꯑꯩꯁꯦ ꯁꯤꯖꯗ 3ꯔꯛ ꯄꯤꯈ꯭ꯔꯦ, ꯁꯤꯒ 3 ꯁꯨꯕꯅꯤ, ꯑꯗꯨꯒ HHPꯗ 3 ꯄꯤꯈ꯭ꯔꯦ. ꯊꯥ ꯀꯌꯥ ꯃꯇꯨꯡꯗ ꯄꯤꯕꯅꯦ? ꯊꯥ ꯄꯤꯕꯁꯦ ꯊꯥ 3 ꯃꯇꯨꯡꯗ ꯄꯤꯌꯨ ꯍꯥꯏꯕꯅꯦ. ꯑꯗꯨꯒꯤ ꯑꯩꯅ ꯊꯥ 3ꯗꯣ 4 ꯁꯨꯕ ꯌꯥꯎꯏ, 5 ꯁꯨꯕ ꯌꯥꯎꯏ, ꯑꯗꯨꯝ ꯑꯩ ꯀꯟꯗꯤꯁꯟꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯄꯤ ꯍꯥꯏꯇꯥꯔꯦ. ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯃꯥꯡ ꯃꯥꯔꯁꯀꯤ ꯗꯦꯠ 14ꯗ ꯄꯤꯈꯤꯕꯅꯤ, ꯉꯁꯤ ꯗꯦꯠ 14, ꯊꯥ 3 ꯆꯞ ꯆꯥ ꯐꯥꯏ, ꯅꯨꯃꯤꯠ ꯑꯝꯇ ꯍꯦꯟꯗ꯭ꯔꯤ. ꯊꯥ 3 ꯆꯞ ꯐꯥꯔꯦꯕ. ꯄꯨꯟꯅ 3 ꯁꯨꯔꯦ. 3 ꯁꯨꯔꯦ. ꯉꯁꯤ ꯊꯥꯔꯒ. ꯑꯥ. ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯑꯩꯈꯣꯏꯒꯤ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ? ꯍꯥꯏꯗꯤ ꯃꯣꯏꯗꯁꯨ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ. ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ, ꯑꯩꯈꯣꯏ ꯏꯁꯦ ꯑꯩꯈꯣꯏ ꯁꯨꯡꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯒꯤ ꯚꯣꯂꯟꯇꯔꯤ ꯗꯣꯅꯦꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯏꯁꯦ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯂꯩꯔꯣꯏ ꯍꯥꯏꯖꯅꯤꯡꯉꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏ ꯄꯤꯕ ꯌꯥꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ, ꯏꯁꯥꯗ ꯏ ꯄꯤꯈꯤꯕꯗ ꯃꯥꯡꯖꯕ ꯀꯩꯝꯇ ꯂꯩꯖꯗꯦ, ꯑꯗꯨꯝ ꯍꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯃꯥꯡꯈꯤꯕꯅꯤꯅ, ꯑꯗꯨꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯁꯦ ꯑꯌꯥꯝꯕ ꯄꯤꯍꯟꯅꯤꯡꯉꯤ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯒ ꯑꯁꯨꯝ ꯏ ꯋꯥꯠꯂꯤꯕꯁꯤꯡꯁꯦ ꯉꯟꯈꯠꯂꯒ ꯑꯅꯥꯕ ꯄꯨꯟꯁꯤ ꯀꯌꯥ ꯀꯟꯕ ꯉꯝꯗꯣꯏꯅꯤ ꯍꯥꯏꯖꯅꯤꯡꯉꯤ.